Ahanbada maru oiba pau Performing Artist Center Khuraina chahigi oina puthokpa jagoi anauba production Gauranga Rup Barnan puthoktuna miyamda utkre. Churachandpur Medical College ta tamliba medical mahairoi singhi damak nongmagi oiba electoral sensitization program ama State Academy of Training Imphal da pangthokre. Notice Windona Sanokteriba Nungtelgi Pao Sibu Meeting Tabiri Pumnamakpu CHAPLINA MAISNAM na 𝐃𝐄𝐂𝐄𝐄 Krumzari. Hauzik Pao Sanok na Pizari. Performing Artist Center Khuraigi chahigi oina puthokpa jagoi anauba production Gauranga Rup Barnan puthokpaka loinana miyamda ngasi utkre. Porongpat leiba center asigi rehearsal hall da pangthokpa anauba production puthokpa amadi utpagi thauram aduda center asigi president TH Mani amadi anauba production asigi choreography kiba JN Manipur Dance Academy gi retired senior guru 𝐃𝐄𝐂𝐄𝐄 na thauram mapu oina saruk yakhe. Chaurakna minute 15 rom sangba jagoi adu center asigi nupi artist mapan na utki. President TH Manina Performing Artist Center Khuraina chahi khudingi anauba jagoigi production amamam puthokpagi saruk ama oina handak chahigi oina Gauranga Rup Barnan haiba jagoi makhal ase puthokpani. Center asina ngasi faubada jagoi makhal kaya puthokhare haina phongdokhi. Jagoi adubu choreograph tawkhiba JN Manipur Dance Academy gi hanagi senior guru Konsam Kumar na phongdokhibada Oza Guru Singna Thambiramba Jagoi Isai Amadi Punglon na mapung oiraga anauba jagoi makhal asi semgatpani masida lai haraubagi amadi jagoi makhal sing yauraga jagoi asi puthokpani Gauranga Rup Barnan haibasida Gauranga gi fazaba kayabu singthabaga loinana mahaki maithong amadi sathe kayabu utnaba hotnabani haina phongdokhi Radhago binda animakse Gauranga da loina baklai Karigino haibadi Radhagi kuchusina mapanda Gauranga gi fazaba sana hingana pudong maduma kuchu oile aduga Krishna gi amuba kuchu dana thamoi losulaga adumaina mana ngasi kali dusida abida avatar togidana bhakta singhu magi myoibagi punsigi chatkada lambi myoibagi chanarona popadagi nasi bawgi lambi chatkada lambi do mana takbirambado ngasi society haita manipur sina laiba koi myoiba singsina chatkada niyom niti hazaba magi sajat mayam singa do adugi message duni Ngarang Churachandpur Medical College ta tamliba naha oiriba amadi tungi voter medical mahairoi singidama Chief Electoral Officer Manipurna Sinduna nongmagi oiba electoral sensitization program ama State Academy of Training Imphal da pangthokre. Program adugi saruk ama oina ECI na piba electoral literacy da quiz competition amasu pangthokhi. Quiz da mai paklaba mahiroi singda t-shirt tupi amadi electoral literacy gi handbook sing piduna pukning thaugatkhi. Program aduda medical mahiroi chamarom saruk yakhi Joint CEO S Daulat Khan na electoral registration amadi ethical registration gi mathau tabagi matangda sandokna ngangkhi. Program adu loshilakpada saruk yakhiba singna punna voter oibagi wasak lominakhi. The details of each one of the candidates from your constituency, you can have access to that. See, when a candidate files a nomination form, मैं इस इलेक्शन में लड़ने जा रहा हूँ, मैं कैंडिडेट बनना चाह रहा हूँ, तो उसके लिए एक फॉर्म नामांकन पत्र भरना पड़ता है. One has to fill a nomination form, which is in the form of Form 1. That is accompanied by an affidavit. Having abiding faith in democracy, hereby pledge to uphold the democratic traditions
of our country and the dignity of free, fair, and peaceful elections. ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯏꯝꯐꯥꯜ ꯋꯦꯁ, ꯀꯛꯆꯤꯡ ꯑꯃꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯏꯔꯥꯡ ꯊꯣꯛꯄ ꯌꯥꯕ ꯃꯐꯝꯁꯤꯡꯗ ꯊꯤ ꯍꯨꯝꯕꯒꯤ ꯑꯣꯄꯔꯦꯁꯟꯁꯤꯡ ꯆꯠꯊꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯊꯥꯗꯣꯔꯛꯄ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯄꯔꯦꯁꯟꯁꯤꯡ ꯑꯗꯨꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤ ꯈꯨꯟꯒ ꯅꯛꯅꯕ ꯗꯤ ꯈꯨꯟꯗꯒꯤ ꯂꯣꯀꯦꯜ ꯃꯦꯠ ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯅꯣꯡꯃꯩ 3, ꯂꯣꯀꯦꯜ ꯃꯦꯠ ꯄꯤꯁꯇꯣꯜ 1, local made mortar 2, tear gas cell kapnaba nongmay 1, 9mm gi maru 2, tear gas cell 3, jali note lupa 1,500 amadi khaw ama phagatle hairi. Haukiba December 3 amasung 5 gi lonaba ahingda Manipur Police na Laingang Pokpi Outpost manakta nupi 2 yauna cookie drug lalonba 3 drug ka konana fare hairi. Makoidagi brown sugar ni chingnaba powder yauba soap case kun, mobile phone 3 amasung Maruti Gypsy ama fagatle. Brown sugar ni chingnaba drug powder adu gram chani yankai 3 khara hena lumi. National Highway 37 amasung National Highway 2 da hingbada tangai fadana changba potlam sing puba gari 492 amadi 413 chatnaba security force singna sin ki hairi. Paugi marak thatna atenba break amatang lawminasi. To touch the pinnacles of success for your children, get enrolled to one of the finest schools in Northeast India, 𝐂𝐲𝐸 School, Excellence in Education. Diabetes ko loy na hingliba sing thamagi manungda control to bangamle. Urea creatinine wangbasu thamagi manungda hanthaba ngamle. Kong ha manungay tebasu numit manganigi manungda fahan bangamle. Pile saibadi nungsang nabasu chama de chama fahan bangamle. Cholesterol wangba numit kunida normal oy bangamle. BP wangbasu thamagi manungda normal oy bangamle. Fatty liver oy basu thamagi manungda fagathan bangamle. Pumnamak natural oy ba hidak makalna laying jabani. Hakchang da sokadaba side effect amata laite. Makata na hidak chabagi mathaw su tararoy. Hena kupa parol kidamak ngasi maklangsin birau Diabetes Hospital Soibam Laikai Ayangpali Road opposite Karkinos Jennings Hospital Porampat, Imphal East near Punjab National Bank. Break matungda mayambu amuka hana taramna ochari makataba pausing pizari. Haukiba December 2 da lisingani supna kunmathoigi IAS batch ki chahi 2 chupna chatharakpa IAS professional training lotion kre. Delhi da pangthokiba lotion bagi thoram aduda Union Minister of Finance Nirmala Sitharamanna chief guest oiki. Thoram aduda Imphal gi Uripok Cherap Court maningdagi Pariksit Thodamda the Director Seal for the Best Officer Trainee of the Northeast Kadargi Mana Piduna Ikai Khumnaba Utkre. Mana si chahi 2 gi training period manungda pangthokiba thabak singda tongan na yengsinduna pibani. Pariksit lisingani supna kungi UPSC gi Civil Services Examination da humfu suba position fangduna IAS pikibani. Mahak hauzik Assam Meghalaya Kadarda posting tari. Aroibada maru oiba pau. Performing Artists Center Khuraina chahigi oina puthokpa jagoi anauba production Gauranga Rup Barnan puthoktuna miyamda utkre. Amadi Churachandpur Medical College da tamliba medical mahiroi singgidamak nomagi oiba electoral sensitization program ama State Academy of Training Imphal da pangthokre. Matang asda hoziki oinadi Northeast Window gi Manipuri Paul Losinjare meeting tabire bapum namakpo CHAPLINA MAISNAM na khuramjari.